ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎ ꯃꯔꯨꯞ-ꯃꯄꯥꯡ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯒꯤ ꯃꯐꯝꯗ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯃꯥꯁ ꯕꯣꯔꯣꯗꯤꯟꯒꯤ ꯌꯥꯏꯐꯕ ꯄꯥꯎ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯦꯡꯕꯤꯔꯛꯄꯒꯤ ꯃꯔꯝꯁꯤꯡꯁꯦ ꯕꯥꯏꯕꯜꯗ ꯌꯥꯝꯅ ꯁꯦꯡꯅ ꯌꯥꯎꯏ꯫ ꯃꯗꯨꯗꯒꯤ ꯃꯔꯨꯝ ꯑꯍꯨꯝ ꯈꯛꯇꯪ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗ ꯑꯔꯪꯕ ꯃꯉꯥꯜ ꯅꯠꯇ꯭ꯔꯒ ꯂꯩꯇꯦꯡꯕꯤꯔꯕ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤ ꯐꯖꯅ ꯂꯩꯇꯦꯡꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯃꯐꯝꯗ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯊꯥꯖꯕ ꯈꯪꯗꯦ ꯊꯥꯖꯗꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯁꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯈꯨꯗꯣꯜꯄꯣꯠ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯀꯌꯥꯁꯤꯡ ꯈꯛꯇꯨ ꯈ꯭ꯔꯤꯁꯃꯥꯁ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤ ꯁꯨꯞꯅꯇꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯔꯝ ꯀꯔꯤꯒꯤꯗꯃꯛ ꯖꯤꯁꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯤꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗ ꯁꯨꯞꯆꯤꯜꯂꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯉꯁꯤ ꯊꯥꯖꯅꯔꯤꯕ ꯀꯌా ꯑꯃꯒꯤ ꯋꯥꯡꯃꯗ ꯁꯃꯥꯖꯀꯤ ꯈꯨꯟꯅꯥꯏꯒꯤ ꯂꯟ-ꯊꯨꯝ, ꯈꯨꯗꯣꯡꯆꯥꯗꯕ, ꯂꯅꯥꯏ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯐꯤꯕꯝ ꯀꯌꯥꯕꯨ ꯍꯟꯗꯣꯛꯄꯤꯅꯅꯕ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯋꯥꯔꯜ ꯄꯤꯁ ꯄꯤꯅꯕ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯁꯨꯝꯅꯇꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯇꯧ ꯀꯔꯝꯅ ꯑꯐꯕ ꯁꯥꯖꯠ ꯂꯝꯆꯠ ꯃꯣꯔꯦꯜ ꯂꯤꯚꯤꯡ ꯄꯨꯟꯁꯤ ꯂꯦꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯐꯕ ꯈꯨꯗꯝ ꯀꯌꯥꯕꯨ ꯇꯝꯕꯤꯕ ꯂꯥꯛꯈꯤꯕ ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯥꯛꯄꯤꯈꯤꯕꯁꯦ ꯏꯇꯣꯞ ꯇꯣꯞꯄ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯖꯤꯁꯨꯅ ꯂꯥꯛꯈꯤꯕꯅꯣ? ꯅꯨꯡꯁꯤꯔꯕ ꯈ꯭ꯋꯥꯏ ꯇꯔꯥꯒꯤ ꯃꯐꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯅ ꯇꯥꯏꯕꯪ ꯄꯥꯟꯗ ꯂꯥꯛꯄꯤꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄꯤꯈꯤꯕꯒꯤ ꯃꯔꯝ ꯑꯍꯨꯝꯈꯛ ꯑꯩꯈꯣই ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯤꯈꯤꯕꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯌꯥꯝꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯕ ꯂꯥꯛꯄꯅꯤ꯫ ꯃꯥꯔꯛꯅ ꯂꯦꯡꯕ ꯑꯐꯕ ꯄꯥꯎ ꯄꯟꯗꯨꯞ 10:95ꯗ ꯖꯤꯁꯨꯅ ꯂꯥꯛꯈꯤꯕꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯕ ꯁꯔꯨꯛ ꯑꯁꯤꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯍꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯤꯕꯁꯤ ꯑꯁꯤꯅꯤ: ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯤꯕ ꯂꯥꯛꯄꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯤꯈꯤꯕꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯁꯨ ꯁꯤꯕꯤꯈꯤꯕ ꯉꯝꯕꯅꯤ꯫ ꯄ꯭ꯔꯚꯨꯒꯤ ꯃꯅꯥꯏ ꯄꯣꯜꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯄꯨꯝꯁꯨ ꯁꯨꯔꯕꯗ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯊꯥꯕꯤꯔꯛꯂꯦ꯫ ꯃꯍꯥꯛꯇꯤ ꯅꯨꯄꯤꯅ ꯄꯣꯛꯄ ꯋꯥꯌꯦꯜ ꯖꯥꯊꯪꯒꯤ ꯃꯈꯥ ꯄꯣꯟꯅ ꯄꯣꯛꯄꯅꯤ꯫ ꯃꯁꯤ ꯋꯥꯌꯦꯜ ꯖꯥꯊꯪꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯕꯁꯤꯡꯕꯨ ꯍꯟꯗꯣꯛꯄꯤꯅꯅꯕꯅꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯐꯪꯂꯕ ꯑꯊꯣꯏꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯒꯤ ꯑꯉꯛꯄ ꯊꯕꯛ ꯑꯗꯨꯅꯤ꯫ ꯇꯥꯏꯕꯪ ꯂꯩꯁꯦꯝꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯤꯛꯂꯕ ꯑꯉꯥꯡ ꯃꯆꯥ ꯅꯋꯥ ꯑꯃ ꯑꯣꯏꯅ ꯃꯃꯥꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯕꯤꯔꯝꯂꯒ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯤꯑꯣꯏꯕꯒꯤ ꯂꯧꯁꯤꯡꯅ ꯈꯪꯕꯗ ꯋꯥꯕ, ꯌꯥꯝꯅ ꯂꯨꯕ ꯑꯗꯨꯒꯨꯝꯅ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯁꯦꯡꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯃꯣꯏ ꯑꯁꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯅꯧꯍꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯖꯗꯨꯅ ꯏꯁꯥꯕꯨ ꯅꯣꯟꯊꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯕꯁꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯌꯥꯗ ꯑꯣꯟꯅ ꯇꯩꯅꯕ ꯏꯁꯣꯔꯒꯤ ꯋꯥꯈꯜꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯁꯦ ꯌꯥꯝꯅ ꯍꯟꯊꯕ ꯐꯤꯕꯝꯗ ꯂꯥꯏꯔꯕ ꯑꯃꯒꯨꯝꯅ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯌꯣꯜ ꯑꯣꯏꯅ ꯄꯣꯛꯈꯤ꯫ ꯏꯕꯨꯡꯉꯣꯗꯤ ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯑꯣꯏꯕ ꯑꯊꯣꯏꯕ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧ, ꯄ꯭ꯔꯚꯨꯒꯤ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯆꯤꯡꯂꯦꯝꯅ ꯑꯣꯛꯄꯤꯈꯤꯗꯦ, ꯑꯗꯨꯒ ꯐꯣꯡꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯟꯊꯅ ꯏꯕꯨꯡꯉꯣꯕꯨ ꯃꯤꯊꯨꯡꯁꯪꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯌꯥꯎꯀꯣꯟ ꯑꯃꯗ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯁꯥꯃꯛꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯂꯝꯍꯨꯏꯁꯤꯡꯒꯤ ꯃꯈꯨꯜ ꯂꯩ ꯑꯃꯁꯨꯡ ꯎꯆꯦꯛꯁꯤꯡꯒꯤ ꯃꯍꯨꯝ ꯂꯩ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯉꯥꯐꯝ ꯂꯩꯇꯦ꯫ ꯃꯥꯊꯤ
mandub nipan pada kun ibungo mahakna isoro irabasu mioi bagi mong loduna sakong loduna mioi baga mana bo oijaduna oiraktuna mahak masana siba phawba haiba induna masa mathantabu sangdokjaki Pilipio 2:3 masigi mapana ikhoibu pap ki minai nai thang oiduna pap ta bandi oiduna leramba punsibu ibongom hakna ningtamba pinanaba pap ki pangal lagi ikhoibu thadok pinanaba amasung loma nai daba noroki chairak tagi kanbinanaba gi damakta ibongom hakna mioibo ina pokpikhi adugo hakna siba du makna jajakhibani maram maduna ngasi mayang goiba thadok maloiriba masigi maruiba mafam mase nahaki punsida ayaki punsida masi saruk phanglabara Johan Pandub 15:13 asi ningsing minasi mi amana mahaki marup singgidamak mathawai thabiba sidagi hena chawba nungsiba kana amattagi leite ani subada Jesuna papi singbu pukning hongnaba kouba lakhibane aduga Jesuna makhoida haiki masa phaba singdi maiba mathau tate adubu anaba singdi maiba mathau tai aina dharma chenba singbu kouba lakpa nate adubu papi singna pukning honglaknanaba kouba lakpani Luke 5:38 matik mangal chawba ishor gi mayokta ekhoi gi haiba indabana maram oiduna ekhoi isagi pap ki matang da khanthabasi su jamna luna thokpa matang amu oina leiri maram maduna ibungo Jesuna ekhoi pumna makna khangba jaba mawongda saktam ama uttuna tai ekhoi gi hakchang gi anaya ki matang da akaknana ibungo Jesuna kanaguma papi amabu hakchang gi mari da narba doctor mathau ta sakamaga sangdamnai ekhoina khangi madudi cancer gumna nabraba anabase ekhoina thawoi bidraba layang pham thokpadu layang bidraba adu oirabadi adumak phagadaba leite aduga siba thokpa yaba sugumba cancer gi laina ase doctor amana phana bagi damak layang biduna mahakpu treatment lawdaduna lawbidrabadi mahak soidana siragadaba makni karigumba nahakna doctor duki manakta chatlagada anaba sigi layong se khangdoklaga mahakpu hidak si thabiregadada maduda phagathanba ngamgani haiba phirep ama lawpa jai duna maram maduna ikoi khudingmak pap senba tangai fadana kham thengna aran khubam pa kokpagi mathau tai haibase ekoi isana khangjaba maru oibani masi supnagi pap tagi pukning hongduna Jesu da thajabagi mapanani Jesu gi mapana natrabadi ekoi isana isagi pap ta sijagani Johan Pandub 9:13 maramaduna ibona hai aina nakhoida hairi nate adubu nakhoina pukning hongdrabadi matau adugumna nakhoi pumnamak mangani Luke 19:5 aduga supna Jesu khaktada ekhoi gi pap kokshaba phangjaduna ekhoi pap ki serak norok tagi kanbiba phangjaba haibado ekhoi sana khangmangam jagani asumadi matam pumnamakta akhuwa lambida lei Jesu da ekhoi gi pap ki serak tagi kanbinanabagi tamak ibongo mahakte ekhoi lambi ni maramaduna ibongo mahakna hai lambi adusu asummadusu hingmadusu aini aigi ipana natrabade kanamatana sargata sangmangamde Johan 13:3 atai kanadagi su aran kum leite maramde madugi mapana ikhoibu kanbigadaba mi singi marakta piraba mingatai amatta atiyagi makhada leite pakhon chetpa 3:12 maramaduna Bible na hai mi pumnamak pap sele aduga ishor gi matik mangal dagi sothei adu oirabati mi kayano kanano pap selibase mi pumnamak jat kuchu dharma khaidana mi pumnamakna pa ki makha ponduna lei maramaduna masi masu aikhoina khangi madudi masigi asum masi Bible gi mapana natrabadi aikoi isa gi pangalna asum balam chat chajat dharma gi niyom singbo ngaktuna mapung phaba
ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯦ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯕꯨꯡꯉꯣꯅ ꯄꯤꯕꯤꯈ꯭ꯔꯕ ꯊꯥꯗꯣꯛꯃꯜꯒꯤ ꯊꯕꯛ ꯑꯗꯣ ꯏꯕꯨꯡꯉꯣꯅ ꯂꯣꯏꯕꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯊꯧꯖꯥꯜꯒꯤ ꯊꯕꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯊꯧꯖꯥꯜꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯔꯦ ꯃꯁꯤ ꯅꯈꯣꯏꯒꯤ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯃꯤ ꯀꯅꯥꯃꯠꯇꯅ ꯆꯥꯎꯊꯣꯛꯇꯅꯅꯕ ꯊꯕꯛꯇꯒꯤ ꯅꯠꯇꯦ ꯑꯦꯐꯤꯁꯥ 2:9-10 ꯖꯤꯁꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯤꯔꯤ ꯆꯣꯛꯊꯔꯕ ꯑꯃꯁꯨꯡ ꯄꯣꯠꯂꯨꯝ ꯄꯨꯕ ꯁꯥ ꯂꯥꯎ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯎ ꯑꯩꯅ ꯅꯈꯣꯏꯗ ꯄꯣꯊꯥꯕ ꯄꯤꯕꯤꯒꯦ ꯃꯥꯊꯤ 19:19 ꯑꯍꯨꯝꯁꯨꯕꯗ ꯑꯔꯣꯏꯕꯗ ꯖꯤꯁꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯄꯤꯕ ꯂꯥꯛꯄꯤꯈꯤꯕꯅꯤ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯄꯤꯕꯤꯔꯦ ꯍꯥꯏꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯊꯥꯖꯕ ꯃꯤ ꯑꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯅꯕꯅꯤ ꯌꯣꯍꯥꯟ 9:13 ꯃꯁꯤꯅꯤ ꯈ꯭ꯔꯤꯁꯃꯥꯁ ꯕꯣꯔꯣꯗꯤꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯈꯨꯗꯣꯜ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯪꯕ ꯌꯥꯕ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕꯒꯤ ꯈꯨꯗꯣꯜ ꯑꯁꯦ ꯃꯁꯤꯒꯤ ꯂꯣꯝꯕ ꯅꯥꯏꯗꯕꯒꯤ ꯈꯨꯗꯣꯜ ꯑꯁꯤ ꯖꯤꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯥꯖꯔꯒꯗꯕ ꯃꯤ ꯑꯗꯨꯗ ꯂꯦꯝꯅ ꯄꯤꯕꯤꯅꯅꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯥꯛꯄꯤꯈꯤꯕꯅꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯁꯦ ꯀꯅꯥꯒꯨꯝꯕꯅ ꯍꯣꯠꯅꯕꯒꯤ ꯃꯄꯥꯟꯅ ꯍꯦꯛ ꯐꯪꯕ ꯌꯥꯗꯦ ꯃꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨꯗ ꯑꯃꯨꯛꯇ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯦꯝꯅ ꯐꯪꯖꯕꯅꯤ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕꯒꯗꯃꯛꯅꯤ ꯖꯤꯁꯨꯅ ꯀꯅꯥꯕꯨꯁꯨ ꯌꯥꯟꯗꯨꯅ ꯊꯝꯗꯦ ꯏꯕꯨꯡꯉꯣꯅ ꯍꯥꯏ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯑꯗꯨꯕꯨ ꯋꯥꯌꯦꯜ ꯇꯧꯕꯤꯗꯦ ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯃꯤ ꯑꯗꯨꯗꯤ ꯋꯥꯌꯦꯜꯈ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯤꯡꯗ ꯊꯥꯖꯈꯤꯗꯦ ꯌꯣꯍꯥꯟ 9:19 ꯖꯤꯁꯨꯅ ꯋꯥꯌꯦꯜ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯔꯊꯁꯤ ꯀꯔꯤꯅꯣ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯥꯞ ꯆꯦꯜꯂꯦ ꯑꯗꯨꯕꯨ ꯄꯥꯞꯀꯤ ꯑꯇꯧꯃꯟꯗꯤ ꯁꯤꯕꯅꯤ ꯑꯗꯨꯕꯨ ꯑꯐꯕ ꯄꯥꯎ ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯁꯤꯌꯦ ꯑꯗꯨꯕꯨ ꯂꯦꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯕꯤꯕ ꯈꯨꯗꯣꯜ ꯄꯥꯞꯀꯤ ꯑꯇꯧꯃꯟꯗꯤ ꯁꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯆꯥꯟꯕꯤꯕ ꯈꯨꯗꯣꯜꯗꯤ ꯃꯆꯥꯅꯤꯄꯥ ꯏꯕꯨꯡꯉꯣ ꯖꯤꯁꯨꯗ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯄꯥꯎꯗꯨꯅꯤ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯕꯅꯤꯅ ꯑꯆꯨꯝꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯄꯥꯞꯄꯨ ꯁꯥꯁꯇꯤ ꯄꯤꯗꯅ ꯇꯣꯛꯇꯦ ꯑꯗꯣꯝꯅ ꯂꯧꯁꯤꯟꯖꯕ ꯅꯠꯇ꯭ꯔꯒ ꯌꯥꯖꯗꯕ ꯑꯅꯤꯁꯤꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯗ ꯌꯥꯖꯗ꯭ꯔꯒꯅ ꯏꯁꯥꯒꯤ ꯄꯥꯞꯇ ꯁꯤꯖꯕ ꯃꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯎꯁꯤꯟ ꯇꯧꯕꯤꯗꯨꯅ ꯁꯤꯕꯤꯔꯦ ꯍꯥꯏꯕꯁꯤ ꯊꯥꯖꯗꯨꯅ ꯂꯧꯁꯤꯟꯖꯕ ꯑꯁꯤꯅꯦꯕ ꯏꯁꯣꯔꯅ ꯄꯤꯕ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯈꯨꯗꯣꯜꯁꯦ ꯂꯧꯁꯤꯟꯖꯔꯒꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯅꯣꯔꯣꯛꯀꯤ ꯑꯋꯥꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯄꯤꯕ ꯐꯪꯕ ꯑꯗꯨꯒ ꯌꯥꯗ꯭ꯔꯒꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯑꯗꯨꯒ ꯏꯁꯣꯔꯅ ꯄꯤꯕ ꯑꯔꯥꯟ ꯈꯨꯗꯝꯁꯦ ꯑꯩꯈꯣꯏ ꯂꯧꯁꯤꯟꯖꯔꯒꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕ ꯐꯪꯕ ꯑꯅꯤꯁꯤꯅꯤ ꯑꯗꯨꯅ ꯃꯥꯊꯤ 25:93 ꯐꯣꯡꯗꯣꯛꯄꯤꯕꯁꯦ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯗꯟꯗꯤꯗ ꯇꯧꯏꯒꯨꯝꯕꯁꯨꯡ ꯙꯔꯃ ꯆꯦꯟꯕꯁꯤꯡꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕꯗ ꯆꯪꯒꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯖꯤꯁꯨꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯥꯛꯄꯤꯈꯤꯕꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯄꯥꯄꯤꯁꯤꯡꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅ ꯂꯥꯛꯄꯤꯈꯤꯕꯅꯤ ꯃꯍꯥꯛꯅ ꯄꯥꯄꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕ ꯀꯧꯕ ꯂꯥꯛꯄꯅꯤ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯝꯗꯤ ꯉꯁꯤ ꯗꯥꯌꯨꯠꯀꯤ ꯁꯣꯍꯣꯔꯗ ꯅꯈꯣꯏꯒꯤꯗꯃꯛ ꯀꯟꯕꯤꯕ ꯃꯄꯨ ꯑꯃ ꯄꯣꯛꯂꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯈ꯭ꯔꯤꯁꯇ ꯄ꯭ꯔꯚꯨꯅꯤ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯁꯔꯒꯗꯨꯠꯅ ꯄꯤꯊꯣꯛꯂꯝꯕ ꯑꯐꯕ ꯄꯥꯎ ꯑꯗꯣ ꯉꯁꯤ ꯑꯁꯨꯃꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯄꯨꯝꯅꯃꯛ ꯍꯤꯡꯗꯨꯅ ꯂꯩꯔꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯄꯥꯎ ꯑꯗꯣ ꯀꯟꯕꯤꯕ ꯃꯄꯨ ꯑꯗꯣ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯍꯥꯛꯀꯤꯗꯃꯛ ꯄꯣꯛꯂꯦ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯁꯤ ꯃꯥꯡꯈ꯭ꯔꯕꯁꯤꯡꯕꯨ ꯊꯤꯅꯅꯕ ꯑꯃꯁꯨꯡ ꯍꯟꯗꯣꯛꯄꯤꯅꯅꯕ ꯂꯥꯛꯈꯤꯕꯅꯤ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯤꯈꯤꯕꯁꯦ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯅꯕ ꯆꯠꯃꯤꯟꯅꯅꯕ ꯆꯥꯃꯤꯟꯅꯅꯕ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯈꯥꯡꯕꯤꯈꯤꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯂꯀꯥꯅꯨꯡꯗ ꯂꯥꯛꯄꯤꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯄꯣꯛꯄꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯃꯤꯟꯅꯕꯁꯦ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯂꯪꯁꯦꯛꯆꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯊꯃꯣꯏꯅꯨꯡꯗ ꯂꯧꯁꯤꯟꯖꯍꯧꯁꯤ ꯃꯗꯨꯒꯇꯗ ꯑꯩꯈꯣꯏ ꯅꯨꯡꯒꯤ ꯑꯣꯏꯕ ꯍꯔꯥꯎꯕꯗꯣ ꯐꯪꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄꯁꯦ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯍꯣꯡꯕ ꯐꯪꯖꯗꯨꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯄꯨꯟꯁꯤ ꯐꯪꯖꯗꯨꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯏꯪꯊꯕ ꯐꯪꯖꯗꯨꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯑꯁꯥꯁꯦ ꯐꯪꯖꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁꯅ ꯇꯥꯛꯏ ꯑꯗꯨꯒ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯐꯕ ꯄꯥꯎꯒꯤ ꯄꯥꯎꯖꯦꯜꯗꯤ
ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯄꯤꯗꯦ ꯑꯗꯨꯒ ꯅꯪ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯇꯧꯅꯅꯕ ꯃꯇꯝꯒꯤ ꯀꯨꯝꯑꯣꯜꯁꯤꯅ ꯑꯃꯨꯛ ꯂꯥꯛꯄꯁꯤꯗ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯟꯕꯤꯔꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯠ ꯑꯣꯏꯔꯤꯕꯁꯦ ꯈꯪꯗꯕꯅ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯖꯨꯝ ꯀꯩ ꯐꯖꯕ ꯑꯣꯏꯅ ꯈꯟꯕꯁꯨ ꯌꯥꯏ ꯃꯤꯑꯣꯏꯕꯅ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨꯅꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯑꯊꯣꯏꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯟꯊꯒꯗꯕꯃꯛꯅꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯃꯠꯇ ꯑꯈꯥꯛꯄ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯃꯆꯥꯅꯨꯄꯥꯕꯨ ꯄꯤꯊꯣꯛꯈ꯭ꯔꯕ ꯏꯁꯣꯔ ꯑꯗꯨꯅ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯊꯣꯛꯄꯤꯗꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯄꯤꯊꯣꯛꯄꯤꯕ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯀꯔꯝꯅ ꯂꯦꯝꯅ ꯄꯤꯔꯣꯏꯗꯒꯦ ꯅꯪ ꯑꯩꯅꯗꯤ ꯀꯔꯤ ꯄꯤꯔꯕꯒꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯂꯥꯛꯄꯤꯈꯤꯕ ꯃꯍꯩ ꯍꯩꯕꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯃꯔꯨ ꯑꯣꯏꯅ ꯁꯅꯥ ꯀꯨꯟꯗꯨꯔꯨ ꯒꯣꯟꯗꯣꯔꯣꯁ ꯀꯠꯆꯗꯨꯅ ꯄ꯭ꯔꯚꯨꯕꯨ ꯈꯨꯔꯨꯝꯖꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯈꯥꯡꯗꯨꯅ ꯃꯄꯨꯟꯁꯤ ꯐꯥꯎꯕ ꯀꯠꯊꯣꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯦꯝꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯔꯥꯟꯈꯨꯝ ꯑꯗꯨ ꯐꯪꯖꯈꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯀꯨꯟꯗꯔꯨ ꯒꯣꯟꯗꯣꯔꯣꯁ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯟ ꯊꯨꯝ ꯃꯨꯛꯇꯥ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯥꯖꯔꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯌꯦꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯣꯛꯄꯤꯌꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯕꯨꯡꯉꯣꯗ ꯀꯠꯆꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯅꯥꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯀꯠꯄ ꯀꯨꯟꯗꯔꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯠꯊꯣꯛꯄ ꯑꯗꯨꯒ ꯒꯣꯟꯗꯣꯔꯣꯁ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯠꯄ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯀꯠꯄ ꯑꯍꯨꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯉꯝꯃꯤ ꯃꯇꯝ ꯃꯗꯨꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯨꯡ ꯐꯥꯕ ꯏꯪꯊꯕ ꯍꯔꯥꯎꯕꯗꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯖꯒꯅꯤ ꯃꯦꯔꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯤꯁꯨ ꯄꯣꯛꯂꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯁꯦ ꯇꯁꯦꯡꯅ ꯐꯪꯖꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯈ꯭ꯔꯤꯁꯃꯥꯁ ꯑꯆꯨꯝꯕ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯕꯨ ꯐꯪꯖꯗ꯭ꯔꯤꯕ ꯈꯪꯖꯗ꯭ꯔꯤꯕ ꯊꯥꯖꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣ ꯈ꯭ꯔꯤꯁꯇꯗ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄꯤꯈꯤꯗꯕ ꯂꯩꯔꯕꯗꯤ ꯉꯁꯤꯃꯛ ꯑꯗꯣꯝꯒꯤ ꯄꯥꯞ ꯂꯪꯁꯦꯛꯇꯗꯨꯅ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯕꯨ ꯊꯃꯣꯏꯅꯨꯡꯗ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒꯇ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯥꯞ ꯀꯣꯛꯆꯕꯒꯤ ꯏꯪꯊꯕ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯐꯪꯖꯔꯕꯅꯤ ꯑꯗꯨꯒ ꯁꯔꯒꯒꯤ ꯑꯁꯥꯗ ꯁꯦꯡꯅ ꯄꯨꯟꯁꯤꯁꯤ ꯂꯦꯟꯖꯗꯨꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯏꯕꯨꯡꯉꯣ ꯂꯣꯏꯅꯅ ꯂꯩꯕ ꯐꯪꯖꯔꯕꯅꯤ ꯍꯥꯏꯕꯁꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯁꯛꯅꯤ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡ ꯀꯧꯖꯕ ꯈꯨꯗꯤꯡꯃꯛ ꯀꯟꯕꯤꯒꯅꯤ ꯑꯗꯨꯒ ꯍꯤꯡꯕꯒꯤ ꯂꯥꯏꯔꯤꯛꯇ ꯑꯗꯣꯝꯒꯤ ꯃꯤꯡ ꯑꯗꯣ ꯏꯁꯤꯟꯕꯤꯈ꯭ꯔꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯃꯔꯥꯡ ꯀꯥꯏꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ God bless you. Nanti,